ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯆꯕ ꯍꯧꯈꯤꯕ ꯆꯍꯤ ꯑꯅꯤ ꯃꯈꯥꯏ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯨꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯔꯣꯜ ꯑꯃꯗ ꯍꯤꯡꯕꯒꯤ ꯊꯃꯣꯏ ꯁꯣꯛꯂꯕ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯃꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯖꯩ ꯍꯥꯏꯅ ꯊꯝꯖꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯍꯧꯔꯛꯈꯤꯕ ꯃꯄꯨꯡ ꯑꯣꯏꯅ IDPꯁꯤꯡꯒꯤ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯍꯧꯗꯨꯅ ꯃꯥꯏꯀꯩ ꯀꯌꯥꯗ ꯂꯣꯟꯅ ꯑꯃꯗꯤ ꯐꯣꯡꯅ ꯑꯉꯝꯕ ꯊꯧꯗꯥꯡꯁꯤꯡ ꯂꯧꯗꯨꯅ ꯂꯥꯛꯆꯔꯛꯈꯤ꯫ ꯏꯔꯝꯗꯝꯒꯤ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕ ꯑꯃꯗꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯀꯌꯥ ꯑꯃ ꯉꯁꯤꯁꯨ ꯂꯩꯔꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯊꯥꯛꯇ ꯊꯧꯗꯥꯡꯁꯤꯡ ꯂꯧꯈꯤꯒꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯗ ꯃꯔꯨꯑꯣꯏꯅ ꯍꯛꯊꯦꯡꯅꯅ ꯆꯩꯅꯥ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯍꯥꯛꯁꯨ ꯑꯃ ꯑꯣꯏꯖꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯁꯤꯒꯤ ꯑꯆꯝꯕ ꯈꯨꯗꯝꯗꯤ ꯑꯀꯥꯝꯄꯥꯠ, ꯋꯥꯡꯖꯤꯡ, ꯀꯣꯗꯣꯝꯄꯣꯛꯄꯤ, ꯂꯝꯗꯤꯡ, ꯑꯟꯗ꯭ꯔꯣ ꯑꯃꯗꯤ ꯊꯥꯡꯒꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯑꯉꯝꯕ ꯊꯧꯗꯥꯡꯁꯤꯡ ꯂꯧꯖꯈꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯈꯥꯗ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯀꯌꯥꯁꯨ ꯐꯪꯍꯟꯖꯈꯤ ꯑꯃꯗꯤ ꯍꯧꯖꯤꯛꯁꯨ ꯑꯍꯣꯡꯕ ꯂꯩꯇꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯖꯔꯤ꯫ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯆꯔꯤ ꯃꯗꯨꯗꯤ ꯍꯟꯗꯛ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯄꯗ ꯌꯥꯎꯈꯤꯕ ꯑꯗꯨ MLA ꯑꯃ ꯑꯣꯏꯅ ꯏꯟꯚꯥꯏꯇꯦꯁꯟ ꯐꯪꯕꯗꯒꯤ ꯑꯇꯩꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯈꯟꯕꯗꯒꯤ ꯆꯠꯈꯤꯕꯅꯤ꯫ ꯆꯠꯂꯨꯕ ꯑꯗꯨꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ IDPꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯒ ꯆꯠꯈꯤꯕ ꯅꯠꯇꯦ ꯍꯥꯏꯅ ꯊꯝꯖꯔꯤ ꯑꯃꯗꯤ ꯂꯥꯟꯅ ꯂꯧꯕꯤꯗꯅꯕꯁꯨ ꯍꯥꯏꯖꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ IDPꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁ ꯀꯥꯏꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯁꯤꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤꯔꯣꯜ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯔꯨꯑꯣꯏꯅ IDPꯁꯤꯡꯒꯤ ꯍꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯂꯧꯔꯤꯕ ꯑꯃꯗꯤ ꯂꯧꯔꯛꯀꯗꯕ ꯊꯧꯗꯥꯡꯁꯤꯡꯗ ꯊꯃꯣꯏ ꯁꯦꯡꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯃꯗꯤ ꯌꯥꯖꯈꯤꯒꯅꯤ ꯍꯥꯏꯖꯔꯤ꯫ ꯇꯦꯖ ꯕꯤꯁ꯭ꯋꯖꯤꯠ ꯁꯤꯡꯍ MLA 5 ꯊꯣꯡꯖꯨ AC꯫ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯅ ꯄꯨꯡ 3 ꯈꯛꯇꯃꯛ ꯈꯟꯅꯁꯤ, ꯃꯇꯝꯗꯨꯗ ꯕꯟꯗꯦ ꯃꯥꯇꯔꯝ ꯃꯄꯨꯡ ꯐꯥꯅ ꯈꯪꯒꯅꯤ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ꯫ ꯕꯟꯗꯦ ꯃꯥꯇꯔꯝ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕꯒꯤꯗꯃꯛ ꯄꯨꯡ 10 ꯀꯥꯏꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯍꯟꯊꯣꯛ ꯃꯁꯛ ꯈꯪꯒꯦ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯄꯨꯡ 3 ꯈꯛꯇꯃꯛ ꯈꯟꯅꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯂꯣꯛ ꯁꯚꯥꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯋꯥꯍꯟꯊꯣꯛ ꯄꯤꯔꯗꯨꯅ ꯍꯧꯗꯣꯛꯈꯤꯕ ꯕꯟꯗꯦ ꯃꯥꯇꯔꯝꯒꯤ ꯆꯍꯤ 150 ꯁꯨꯔꯛꯄꯒꯤ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯅꯍꯥꯁꯤꯡꯅ ꯊꯕꯛ ꯐꯪꯗꯕ, ꯗꯤꯜꯂꯤꯒꯤ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕ, ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥꯕ ꯃꯁꯛꯀꯤ ꯏꯁꯨ ꯀꯌꯥ ꯃꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤ ꯃꯗꯨꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯊꯑꯣꯏꯕꯤꯗ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯄꯨꯡ 3-5 ꯐꯥꯎꯕꯗꯪ ꯈꯟꯅꯁꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯁꯦꯡꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯅꯥꯊꯩꯔꯒ ꯊꯝꯂꯒ ꯕꯟꯗꯦ ꯃꯥꯇꯔꯝ ꯁꯛꯄ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯅꯤꯡꯕ ꯀꯧꯕ꯭ꯔꯥ ꯍꯥꯏꯅ ꯗꯣꯛꯇꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯏꯁꯩ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯏꯍꯧꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯛꯄꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯑꯃꯁꯨꯡ ꯆꯞ ꯆꯥꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯐꯝ ꯊꯣꯛꯏ, ꯃꯔꯝꯗꯤ ꯏꯁꯩ ꯑꯁꯤꯅ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯂꯤꯁꯤꯡ ꯀꯌꯥꯅ ꯃꯊ꯭ꯋꯥꯏ ꯄꯥꯝꯃꯨꯕ ꯇꯧꯗꯨꯅ ꯀꯠꯊꯣꯛꯈꯤꯕꯅꯤ꯫ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯥꯏꯈꯤ ꯕꯟꯗꯦ ꯃꯥꯇꯔꯝ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤꯒꯤ ꯃꯇꯥꯡꯗ BJP ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯟꯅꯕ ꯄꯥꯝꯂꯤꯕꯁꯤ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯃꯤꯈꯜ ꯅꯛꯁꯤꯜꯂꯛꯄ ꯑꯁꯤꯒꯤꯗꯃꯛꯅꯤ ꯍꯥꯏꯕꯁꯤ ꯈꯪꯏ꯫ ꯃꯁꯤ ꯅꯠꯇꯅ ꯂꯩꯕꯥꯛꯀꯤ ꯏꯁꯩ ꯑꯃꯒꯤꯗꯃꯛ ꯍꯥꯎꯁꯇ ꯑꯆꯧꯕ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯈꯟꯅꯕ ꯑꯁꯤ ꯙꯔꯃ, ꯀꯜꯆꯔꯒ ꯃꯔꯤ ꯂꯩꯅꯅ ꯖꯔꯃꯟꯒꯤ ꯃꯇꯧꯒꯨꯝ ꯀꯥꯡꯂꯨꯞ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯉꯥꯡꯕ ꯋꯥꯉꯥꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯕꯟꯗꯦ ꯃꯥꯇꯔꯝꯗ ꯄꯜꯂꯤꯕ ꯚꯥꯔꯠ ꯃꯥꯇꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯕꯪꯒꯥ ꯃꯥꯇꯥ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯁꯤ ꯏꯪ 1905ꯗ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔꯅ ꯕꯦꯡꯒꯜ ꯄꯥꯔꯇꯤꯁꯟꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯑꯃꯅꯤ꯫ ꯃꯁꯤꯅ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯁꯥꯒꯠꯂꯕꯁꯨ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯅꯠꯇꯦ, ꯕꯦꯡꯒꯜꯒꯤ ꯐ꯭रीꯗꯝ ꯁ꯭ꯇ꯭ꯔꯒꯜ ꯑꯗꯨꯕꯨ ꯇꯥꯛꯄꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯑꯁꯤꯒ ꯃꯥꯟꯅꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯏꯪ 1990ꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯩ ꯄꯨꯊꯣꯛꯆꯈꯤ꯫ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯀꯌꯥꯒꯤ ꯏꯁꯩꯁꯨ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯁꯩꯊꯥꯕ ꯀꯌా ꯂꯩꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯥꯡꯗꯝꯅꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯅꯤ ꯂꯩ꯫ ꯋꯥꯈꯜꯂꯣꯟ ꯑꯃꯅ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯑꯃꯅ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯅꯤ꯫ ꯙꯔꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕ ꯑꯁꯤ BJPꯒꯤ ꯆꯞ ꯆꯥꯕ ꯃꯇꯧꯅꯤ꯫ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯍꯥꯏꯔꯒꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯥꯁꯄꯣꯔꯠꯀꯤ ꯃꯆꯨ ꯐꯥꯎꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯦꯞꯈꯤꯕ ꯑꯗꯨꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯥꯏꯈꯤ ꯚꯥꯔꯠ ꯃꯥꯇꯥ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯅꯪ ꯑꯃꯗꯤ ꯑꯩꯅꯤ꯫
लेबा असिगी मी मिलियन कयाना पुन्ना माई पाकपा अदुबुनी भारत माता हाइरिबसी मसिगी अपुन्मा मसकना लेबा असि सेमलिबनी हाउस असिदा अमत ओइना सरुक यारिबनी लेबा असिगी लाइनिंग अमदी खेनबा लोल ngang मी मिलियन कयाना पुल्लगा कॉन्स्टिट्यूशन थाजबा थमगा लेबा असि सेमलिबनी लेबा असिगी कॉन्स्टिट्यूशन लेबा असिगी मियामदा असुम्बा होय मनिंग तंबा थोंग मानबा मसम अपुन्मा मसक पीगदबने हारि अदब इंडिया ना मनिंग तंबा सही हुमद्रागा मंगा सुरबा फावबा लेबा असिगी हिस्ट्री गी लेरिकता अवांग नुपोकी हिस्ट्री यावहंद्रिबा सिना करमना मरेबा नुंगसिबी वखलुन सगत यागदोरिबनो लेबा असिदा लेरिबा मुस्लिम दलित अमदी माइनॉरिटी कंगलुपसिंगना थैदुना थमनबा होनरिबा सिना करमना बंदे मातरम गे असेंबु वंतु पीबा ngamgadoribano haina कांग्रेस की एमपी सिना हाउस थमखि अइना थौना फना हारि मदुदि मणिपुर की मतंग पुंग अहुम खक्तम खननबा मतम पियु मतम मदुर बंदे मातरम गे असेंबु वंतु वदु सबसाना खंगनी हाइना डॉक्टर अंगमसा बिमोला कोइजम फोंदोखि एक्स एमएलए ने सुप्रीम कोर्ट वकटखरि नौरिया पाखंग लाप एसी की एमएलए सगोल सेम केबी देवी की मयोग थावा इलेक्शन पिटिशन अमग मरी लेना मणिपुर हाई कोर्ट न ताकिबा राइसिंग नरदुना हानि की एमएलए सोयबम सुभाष चंद्र ने सुप्रीम कोर्ट वकटखरि नौरिया पाखंग लाप एसी द एनपीपी की मिरेप ओइखिबा एक्स एमएलए सोयबम सुभाष चंद्र ने पिटिशनर ओइदुना मणिपुर हाई कोर्ट थाकिबा इलेक्शन पिटिशन अदुना बीजेपी की एमएलए केबी देवी ने तरागनिथु सुपर मणिपुर लेजिस्लेटिव असेंबली की मिखलदा मा की नॉमिनेशन फाइल तौबदा असोयबा मसुम अरानब किया यावबग लोइना मा की मिंगदा लेबा लनथुंगी मरिक सुमु वाफम पिखिति मरमदुना मा की नॉमिनेशन फाइल अदु डिस्क्वालीफाई तफम थुइ हरि मा की पिटिशन अदु मणिपुर हाई कोर्ट की जस्टिस अंते बिमोल्स की कोर्ट सही की नवंबर 5 दा हियरिंग चथरबा मतुंग इलेक्शन पिटिशन असि मेरिट लेति हाइदुना dismiss तौबगा लोइना मसिगा मरी लेनबा पेंडिंग मिसलेनियस एप्लीकेशन पुम डिस्पोज तौखि इलेक्शन पिटिशन असिगा मरी लेना मणिपुर हाई कोर्ट न ताखिब राय अदुगी मयोक्ता सोयबम सुभाष चंद्रना सुप्रीम कोर्ट पिटिशन अमा थाखि इलेक्शन पिटिशन अदुगा मरी लेना मणिपुर हाई कोर्ट न ताखिब राय अदु पिटिशनरना तौखिबा प्ली डॉक्यूमेंट नत्रगना बाइडिंग अथॉरिटी सिंगी रेशियो अमसुम एविडेंस पु मिस एप्रिशिएट तौबा मसुम रेकॉर्ड पु मिसरीड तौबा मदी लो मदी ममांगनिगी रायबु लाना लाना हंदुना पीखिबा रायनि हाइना माकी सिंगरी पिटिशन अदु ngasi सुप्रीम कोर्ट ने हियरिंग चथखिबगा लोइना रेस्पोंडेंट सिंग नोटिस इशू तौख्रे हारि मणिपुर की विष्णु टेम्पल प्रिजर्व तौनबा एमपी सना जावना पार्लियामेंट तक्सिंख्री मणिपुर की विष्णुपुर डिस्ट्रिक्ट लेरिबा विष्णु टेम्पल प्रिजर्व तौरगा थम्बिनबा मणिपुर की एमपी महाराज सना जावला सेमना ngarang राज्य सभा थमख्री ngarang phomkhiba parliament session की zero award lengak pairiba बीजेपी की एमपी महाराज सना जावला सेमना वाफम असि पुखलदुन हाय इम्फाल सिटी दिगी किलोमीटर 19 रोम चलगा लेबा विष्णुपुर डिस्ट्रिक्ट लेबा ब्रिक टेम्पल हायरगसु खंगनबा विष्णु टेम्पल बु मियामदा पाक्सना खंगननबा निंगथिन येंगसिनबिनबा मसु प्रिजर्व तौदुना थम्बियो मांगनाय की लॉर्ड विष्णु दा कथोकलाबा लाइसंग असि स्टेट असि की ख्वाइदिगी लीरबा लाइसंग सिंगी मनुंगदा अमा ओइरिबनि लाइसंग असि इंग्लिशिंग अमगा सामरी को हुमफुगा तरेतगी इंग्लिशिंग अमगा संवागा निपान एडी फावगी मणिपुर की निंगथौ ओइना पानखिबा निंगथौ कियामबगी मतमना साखि निंगथौ कियामबना युमथंगनना लेरिबा लेबाक अपर बर्मा की निंगथौ सनगी मफमदिगी विष्णु एम्ब्लेम अमा फंगलबा मतुंग लाइसंग असि साखिबनि एमपी लेसेमना मखाताना हाई लाइसंग असि मणिपुर की ओइना इंडिया गवर्नमेंट की आर्कियोलॉजिकल सर्वे ऑफ इंडिया की मखादा लेबा अमता गायरबा प्रोटेक्टेड हिस्टोरिकल मोनुमेंट अमस ओइरि लाइसंग असि की मवोंग मतौ असि बेंगाली हट की मवोंग मतौगुम सेक अमदी सुनु सुरखी लोइन साबने लाइसंग असि की मनुंगी मसा असि अपिकपा स्क्वायर ओइबा मीटर अनि पाकपा मीटर अनि सांगबोय लाइसंग असि की चंगफमना सरौना मीटर 2.10 सांगबा अमदी मीटर 1.1 पाई लाइसंग असि की टॉप टॉप मवोंग मतौ हाइरगदी बाकी सरुक्ता कोरवेल रूफना कुपासिनी लाइसेमना मखातना हाउस की पुकनी सिंगसिलदुन हाय लाइसंग असि की मवोंग मतौ असि बर्मिस अमसुम बेंगाली लाइसंग अनिमक की मवोंग लौदुन साबनी हाइन उली असिगुमा मखल की तांगलब हिस्टोरिकल मोनुमेंट असिदा एएसआई ना हेना मियेंग संगनी मसिबु प्रमोट तौनबा अमदी मलेम पुंबगी लमकोइबिसिंग की पुनिंग सिंगसिननबा परमानेंट ओइबा केयर टेकर सकीदार अमदी गार्डनर न सिंग थमदुना निंगथिना सेना हनबा मथक्ताय लाइसंग असिना मणिपुर हिंदुइज्म संगलखिबा मतम अमदी स्टेट असिना युमथंगनबा लैबाकसिंग यामना नकनबा कल्चर गोयबा मरी लैनरमी हाबिगी मयेक सेंगलब खुदम मोइरि असिगुम्बा मोनुमेंट असिगी मतंगदा मियामदा पाक्सना
ꯁꯛꯈꯪꯅꯅꯕ ꯅꯤꯡꯊꯤꯅ ꯌꯦꯡꯅꯕ ꯑꯃꯗꯤ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕ ꯃꯊꯧ ꯑꯣꯏ ꯀꯨꯀꯤ ꯑꯃꯗꯤ ꯃꯤꯇꯩꯒꯤ ꯃꯔꯛꯇ ꯆꯤꯡꯂꯤꯕ ꯂꯛꯏ ꯅꯝꯈꯥꯏꯗꯨꯅ MLA ꯈꯦꯝꯆꯥꯅ ꯀꯨꯀꯤ IDPꯁꯤꯡꯒ ꯎꯅꯈ꯭ꯔꯦ MLA ꯈꯦꯝꯆꯥꯅ ꯅꯥꯔꯣꯟꯗ ꯂꯤꯇꯥꯟ ꯁꯥꯔꯩꯈꯣꯡ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯁꯤꯜꯂꯝꯕꯅꯤ ꯍꯥꯏꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯑꯍꯜ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯍꯧꯗꯕꯗꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯋꯥꯅꯕ ꯁꯤꯟꯒꯨꯝꯁꯤ ꯈꯦꯝꯆꯥꯟ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯅꯕ ꯂꯩꯉꯥꯛꯅ ꯁꯤꯟꯕꯤꯌꯨ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯑꯃꯅꯤ ꯀꯨꯀꯤ IDP ꯏꯪ 2019 ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯅꯤꯄꯨꯔ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤ ꯑꯃꯗꯤ ꯃꯤꯇꯩꯒꯤ ꯃꯔꯛꯇ ꯇꯣꯠꯅ ꯇꯤꯟꯅꯕ ꯂꯩꯕ ꯉꯝꯗꯅ ꯑꯃꯗꯤ ꯎꯅꯕ ꯌꯥꯗꯅ ꯂꯩꯔꯛꯈꯤꯕꯗꯨ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ BJPꯒꯤ MLA ꯃꯔꯛꯇꯒꯤ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔꯒꯤ MLA ꯍꯥꯟꯅꯒꯤ ꯔꯨꯔꯦꯜ ꯗꯤꯕꯦꯂꯞꯃꯦꯟ ꯑꯦꯟड ꯄꯟꯆꯥꯌꯠ ꯔꯥꯖ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯆꯤꯡꯂꯤꯕ ꯁꯛꯎꯗꯕ ꯂꯛꯏ ꯅꯝꯈꯥꯏꯗꯨꯅ ꯂꯤꯇꯥꯟꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ IDPꯁꯤꯡꯒ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯌꯥꯏꯐꯅꯕ ꯈꯟꯅꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯂꯤꯇꯥꯟ ꯁꯥꯔꯩꯈꯣꯡ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯑꯌꯥꯝꯕ ꯏꯟꯃꯦꯠꯁꯤꯡꯅ ꯃꯁꯥꯒꯤ ꯃꯊꯧ ꯆꯠꯅꯈ꯭ꯔꯤꯉꯩ ꯑꯉꯥꯡ ꯅꯨꯄꯤ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯈꯛꯇ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯉꯩꯗ MLA ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯅꯥꯔꯣꯟꯗ ꯆꯪꯁꯤꯜꯂꯝꯕꯅꯤ ꯍꯥꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯃꯤꯇꯤꯅ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯤ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯍꯥꯟꯅꯒꯤ ADC ꯆꯤꯌꯔꯃꯦꯟ ꯃꯥꯔꯛ ꯂꯣꯏꯊꯤꯡ ꯑꯃꯗꯤ BJP ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯣꯄꯤꯡꯁꯟ ꯁꯤꯝꯔꯦꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ MLA ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯟꯐ꯭ꯂꯤꯛ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯑꯗꯨꯃꯛ ꯊꯣꯛꯂꯤ ꯐꯨꯔꯨꯞ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯑꯗꯨꯃꯛ ꯊꯣꯛꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯪꯅꯕ ꯌꯥꯗꯅ ꯂꯩꯔꯤꯕꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯇꯤ ꯌꯥꯝꯅ ꯁꯣꯛꯂꯛꯀꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯣꯏꯕꯗꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯑꯋꯥꯕ ꯄꯤꯒꯨꯝꯁꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯃꯗꯤ ꯇꯝ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤ ꯆꯥꯎꯈꯠꯄ ꯏꯁꯇꯦꯠ ꯑꯃ ꯑꯣꯏꯔꯛꯅꯕ ꯁꯦꯝꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯈꯤꯕ ꯈꯣꯡꯆꯠꯅꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯖꯦꯅꯔꯦꯜ ꯏꯁꯇ꯭ꯔꯥꯏꯛ ꯊꯝꯂꯦ NRFM ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯒꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯖꯦꯅꯔꯦꯜ ꯏꯁꯇ꯭ꯔꯥꯏꯛ ꯊꯝꯂꯦ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ NRFMꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔ ꯁꯅꯥꯖꯥꯎꯕ ꯃꯩꯇꯩꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯃꯌꯥꯡ ꯂꯩꯉꯥꯛꯂꯣꯟ ꯃꯈꯥꯗ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯃꯤꯈꯥ ꯄꯣꯟꯕ ꯂꯣꯏꯂꯝ ꯄꯨꯟꯁꯤꯔꯣꯟꯗ ꯑꯩꯈꯣꯏꯅ ꯍꯤꯡꯂꯛꯄ ꯂꯦꯜꯂꯛꯄ ꯆꯍꯤ 63 ꯁꯨꯔꯛꯄꯒ ꯂꯣꯏꯗꯅ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯏ ꯆꯥꯏꯊꯔꯛꯈ꯭ꯔꯦ ꯂꯝ ꯈꯨꯗꯤꯡꯗ ꯈꯝ ꯊꯦꯡꯅ ꯃꯌꯦꯡ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯍꯤꯡꯖꯅꯕ ꯀꯟꯖꯅꯕ ꯍꯣꯠꯅꯕꯗ ꯈꯨꯟꯅꯥꯏꯁꯤꯒꯤ ꯅꯨꯄꯤ ꯊꯧꯗꯥꯡ ꯍꯥꯏꯕꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯖꯔꯒ ꯌꯦꯛꯅꯕ ꯑꯣꯏꯔꯕꯁꯨ ꯃꯔꯨꯞ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯅꯨꯄꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯎꯍꯟꯕ ꯈꯪꯍꯟꯕ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅꯨꯡꯗ ꯅꯨꯄꯤꯒꯤ ꯈꯨꯟꯅꯥꯏꯅ ꯇꯧꯕ ꯉꯝꯕ ꯊꯧꯗꯥꯡ ꯑꯗꯨ ꯆꯣꯡꯊꯣꯛꯇꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯤ ꯍꯥꯏꯕꯁꯤꯗ ꯂꯥꯟꯗꯦ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯂꯥꯜ ꯍꯥꯏꯕꯁꯤꯗ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏꯅ ꯑꯔꯥꯟꯕ ꯄꯥꯎꯖꯦꯜ ꯄꯤꯕ ꯉꯝꯕꯒꯤꯗꯃꯛ ꯈꯨꯗꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯁꯦꯟꯅꯖꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯌꯦꯛ ꯅꯥꯏꯔꯕ ꯅꯨꯄꯤ ꯂꯥꯜ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯕꯨ ꯇꯁꯦꯡꯅ ꯐꯣꯡꯅ ꯁꯤꯡꯅꯔꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯐꯝ ꯄꯨꯔꯤꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯀꯔꯝꯕ ꯊꯧꯒꯥꯏ ꯇꯧꯕ ꯑꯃꯁꯨꯡ ꯇꯧꯗꯕ ꯍꯥꯏꯕꯁꯤꯗꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯈꯨꯟꯅꯥꯏꯅ ꯋꯥꯈꯩꯕꯤꯔꯣ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯄꯨꯡꯖꯥꯗꯒꯤ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯉꯩ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯖꯦꯅꯔꯦꯜ ꯏꯁꯇ꯭ꯔꯥꯏꯛ ꯊꯝꯂꯤ ꯃꯩ ꯏꯁꯤꯡ ꯑꯅꯥ ꯂꯥꯌꯦꯡ ꯅꯨꯄꯤ ꯂꯥꯜꯒꯤ ꯊꯧꯔꯝ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯖꯦꯅꯔꯦꯜ ꯏꯁꯇ꯭ꯔꯥꯏꯛ ꯃꯅꯨꯡꯗ ꯀꯣꯝꯊꯣꯛꯆꯔꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯕꯨ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥ ꯄꯣꯟꯕ ꯂꯣꯏꯂꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯂꯣꯡ ꯍꯣꯡꯗꯨꯅ ꯁꯤꯡꯅꯗꯨꯅ ꯑꯣꯠꯄꯤꯅꯕꯤꯕ ꯃꯤꯑꯣꯏꯕꯒꯤ ꯍꯤꯡꯕꯒꯤ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯄꯨꯝꯕ ꯂꯩꯈꯥ ꯇꯥꯍꯟꯕ ꯑꯁꯤꯕꯨ ꯌꯦꯛꯅꯕꯅꯤ ꯍꯥꯏꯗꯅꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯊꯧꯑꯣꯡ ꯑꯁꯤ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥ ꯄꯣꯟꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯅ ꯇꯁꯦꯡꯅ ꯋꯥꯔꯧꯏ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯕꯨ ꯈꯩꯕꯨꯡ ꯇꯥꯍꯜꯂꯤꯕ ꯑꯁꯤ ꯈꯪꯅ ꯑꯄꯪꯕ ꯊꯦꯝꯕꯒꯨꯝ ꯄꯦꯀꯦꯖ ꯈꯔ ꯂꯧꯊꯣꯛꯄ ꯁꯪ खरा संगावा करीगुम्बा खरगी ओरेगुम तमसिनबा चिनबालदना राम पुक्ता सोरीना थिंजिनजबा असिगुम्बा तात पाटकी मोइथेम खरदा इरैचासिंगबु पंगथबगी मथौ तादबा मतम ओइरबनी प्रोक्सो एक की मखादा नुपी अमा सही तरे जेल लैदौरी सही नौरीबी नुपी मचा अमाबु थेम नौदुना पुथोकलगा नहा अमदा सिन्नदुना इकाय खुमनबा मंगनखिबगी केस का मरी लेनना नुपी अमाबु अवांग थंगबा लखिमपुरगी कोर्ट अमना दी प्रोटेक्शन ऑफ चिल्ड्रन फ्रॉम सेक्सुअल ऑफेंस एक्ट 2012 की मखादा सही तरे जेल लैनबगी सेराक पिखरे आसाम की लखिमपुर डिस्ट्रिक्ट की बोगी नदी पुलिस स्टेशन एरिया दगी
Samiran Begum haina khangnaba nupi asina kumza English ngani taraga nipana sahi noribi nupi masa amabu them noduna putholaga naha amada sinaduna nupi masa aduga nupi yoiba mari lainhan kheri thaudo adugo mari lainana bogi nadi police station Samiran Begum amasum naha adugi mathakta case ama lokhatunu thijan bawrakhi case aduga mari lainana Samiran Begum police na phaki adu moinamuk naha adurina toki awang thangba Lakhimpur da leiba special proxo court na case adugi matang hearing sataki special proxo court adugi judge na case adugi judgment adu December 6 ta lakthoki Samiran Begum bu Indian Penal Code amasung proxo eki makhada mara lairi haina lakthopuga loinana mahakna phanggadaba sairak su lakthoki mapu ko na IPC gi section 366 clause A gi makhada sahi ahum jela laina bigi sairak pi puga loinana lupa lising mga fine oina thianana bakhanki karigumba fine gi senpum madu thiba ngamdrabadi makha sangthana tha mari jela laigadaban hari court asina makhata na lakthoki pedana PSC proxo eki section 417 gi makhada nupi adu sahi tere jela laina bakhangan baga loinana lupa lising taruk fine thiana bakhanki karigumba fine adu thidrabadi ahen ba tha manga jela laina ba ko na yathang pikhi Laipak miyam amadi mari lainaba singda sengdok saba koko miyam amadi IDP singna Manipur Sangai Festival pangthokpidana ba atingba thamlakpada Sumang Lila gi apun malup oiriba Manipur State Sumang Lila Council bu su support tawjaningduna government gi maphamda Sumang Lila yohan bidana ba haijarubada government na Sumang Lila Council amadi maki makhata leriba Sumang Lila kanglup amadi Sumang Lila roi singda makoina lanai oina amadi kanglup oina piriwa scheme grant singwa kudong sabsing blacklist tawgani haina pakum pirakpada mipaijaduna hamasomasu kaidana ba mamingtagi oina festival asigidama chepau phawbot namnana Sangai Festival yawnana ba advisor singa masum Sumang Lila punamaki miyut singa punna mifam pangtholaga maduda yanaduna festival asida saru yajarubani aduba laibak thibadi aikoigi nungsijaraba IDP sing amadi laipak miyamgi damak matam punamakta lamjing biriba kokomi amadi mari lainaba punamakna Bibirapu yatangi mayokta oina thokre masigidamak iral oiruraba aikhoi anigi ithakta thambiramba atingba punama asi matam sana Sumang Lila bu Manipur gi laipak lehaudagi mangdana ba honabada asobu thawgai kya pujaraklaba Sumang Lila gi thapuba lilaroi amadi phagiroi ni kharbiduna ngakpina ba amadi thambiriba thingba sing handokpina ba nungluksari sengdoksari ba S.H. Hemanta Singha Oza Tolhan Laisram Tomba Singha Tentana sumna miyamna thamjage duga hausa kuina di miyam pau sumata se lusinjarage mas makata banaw update miyam punang ngaminasi